ꯄꯣꯛꯅꯐꯝꯒꯤ ꯏꯗꯤꯇꯔꯗ ꯊꯥꯕꯤꯔꯛꯄ ꯆꯤꯊꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯦꯝ ꯈꯣꯃꯩꯇꯣꯝꯕ ꯃꯤꯇꯩ ꯂꯨꯋꯥꯡ ꯁꯪꯕꯝ ꯃꯈꯥ ꯂꯩꯀꯥꯏ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯑꯣꯟꯕꯗ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯑꯩꯒꯤ ꯋꯥꯈꯜ ꯏꯗꯤꯇꯔ ꯃꯇꯝꯗꯨ 1945-46ꯅꯤ ꯑꯩ ꯀ꯭ꯂꯥꯁ 5 ꯁꯨꯕ 6 ꯁꯨꯕ ꯇꯝꯃꯤ ꯀꯥꯡꯊꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯂꯧꯍꯣꯜ ꯍꯨꯜꯂꯤ ꯂꯤꯡꯉꯤ ꯄꯦꯡꯕ ꯃꯇꯝꯗꯁꯨ ꯏꯁꯤꯡ ꯐꯖꯅ ꯂꯩ ꯑꯗꯨꯒ ꯂꯩꯕꯥꯛꯁꯨ ꯍꯣꯝ ꯍꯣꯝ ꯂꯥꯎꯏ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨ ꯅꯣꯡ ꯐꯖꯅ ꯆꯨꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯨꯝꯅ ꯁꯥꯗꯦ ꯍꯧꯖꯤꯛꯇꯤ ꯂꯧ ꯍꯨꯟꯅꯕꯒꯤ ꯈꯛ ꯐꯥꯎꯕ ꯏꯁꯤꯡ ꯋꯥꯔꯦ ꯑꯗꯨꯒ ꯁꯥꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯦ ꯃꯁꯤꯅꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯅꯤꯡꯂꯤꯕ ꯂꯧꯕꯨꯛꯀꯤ ꯄꯣꯠꯊꯣꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝꯁꯤꯅ ꯈꯨꯜꯂꯛ ꯂꯥꯛꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯣꯝꯗ ꯇꯥꯗꯨꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯃꯗꯤ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯃꯨꯠꯈꯤꯕ ꯌꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯃꯣꯠ ꯈꯔꯗꯪ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯜ ꯄꯥꯠ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗꯒꯤ ꯀꯥꯔꯛꯄ ꯏꯁꯤꯡ ꯃꯅꯤꯜ ꯅꯣꯔꯊ ꯄꯣꯜ ꯑꯃꯗꯤ ꯁꯥꯎꯊ ꯄꯣꯜ ꯎꯟꯗꯒꯤ ꯁꯧꯗꯣꯔꯛꯄꯒꯤ ꯏꯁꯤꯡ ꯃꯅꯤꯜ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯕ ꯍꯦꯟꯒꯠꯂꯛꯄꯅ ꯅꯣꯔꯊ ꯄꯣꯜ ꯑꯃꯗꯤ ꯁꯥꯎꯊ ꯄꯣꯜꯗꯒꯤ ꯏꯁꯤꯡ ꯃꯅꯤꯜ ꯀꯥꯕ ꯈꯔ ꯍꯦꯟꯒꯠꯂꯦ ꯑꯗꯨꯕꯨ ꯃꯗꯨꯅ ꯍ꯭ꯌꯨꯃꯤꯗꯤꯇꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯣꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯥꯇꯔ ꯇꯦꯕꯜ ꯂꯩ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯄꯨꯈ꯭ꯔꯤ ꯄꯥꯠ ꯇꯨꯔꯦꯜ ꯁꯃꯨꯗ꯭ꯔ ꯑꯃꯗꯤ ꯑꯆꯣꯠꯄ ꯃꯐꯝꯁꯤꯡ ꯏꯁꯤꯡ ꯃꯅꯤꯜ ꯀꯥꯍꯜꯂꯤ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯌꯥꯝꯈ꯭ꯔꯕ ꯆꯥꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯍ꯭ꯌꯨꯃꯤꯗꯤꯇꯤꯒꯤ ꯆꯥꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯂꯩꯗꯨꯅ ꯑꯃꯗꯤ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤꯅꯁꯤꯡꯁꯨ ꯏꯪꯊꯍꯟꯗꯨꯅ ꯅꯣꯡꯒꯤ ꯂꯩꯆꯤꯜ ꯏꯁꯤꯡ ꯃꯅꯤꯜꯕꯨ ꯅꯣꯡ ꯑꯣꯜꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯅꯣꯡꯖꯨ ꯑꯣꯏꯖꯔꯝꯕꯅꯤ ꯃꯁꯤꯅꯁꯨ ꯎꯟꯁꯥ ꯐꯍꯜꯂꯤ ꯔꯦꯁꯄꯤꯔꯦꯇꯔꯤ ꯁꯤꯁꯇꯦꯝꯗ ꯑꯐꯕ ꯑꯣꯏꯍꯟꯗꯨꯅ ꯍꯛꯆꯥꯡ ꯐꯕ ꯐꯖꯕ ꯄꯨꯟꯁꯤ ꯁꯥꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯏꯁꯤꯡ ꯃꯅꯤꯜ ꯀꯥꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤ ꯉꯁꯤꯗꯤ ꯀꯩꯂꯥꯁ ꯀꯪꯀ꯭ꯔꯤꯠ ꯊꯥꯕ ꯂꯝꯕꯤ ꯏꯌꯥꯔꯄꯣꯔꯠ ꯌꯨꯝ ꯆꯦꯛꯄꯜ ꯕꯤꯜꯗꯤꯡ ꯁꯥꯗꯨꯅ ꯒ꯭ꯔꯥꯎꯟ ꯀꯪꯀ꯭ꯔꯤꯠ ꯐ꯭ꯂꯣꯔꯤꯡ ꯇꯧꯁꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯌꯥꯝꯂꯕ ꯂꯩꯃꯥꯏꯒꯤ ꯁꯔꯨꯛ ꯃꯍꯧꯁꯥꯒꯨꯝ ꯏꯁꯤꯡ ꯃꯅꯤꯜ ꯀꯥꯗ꯭ꯔꯦ ꯃꯁꯤꯅ ꯍ꯭ꯌꯨꯃꯤꯗꯤꯇꯤꯒꯤ ꯆꯥꯡ ꯍꯟꯊꯔꯛꯇꯨꯅ ꯅꯣꯡꯒꯤ ꯂꯩꯆꯤꯜ ꯏꯁꯤꯡ ꯃꯅꯤꯜꯕꯨ ꯅꯣꯡ ꯑꯣꯜꯍꯟꯗꯨꯅ ꯅꯣꯡ ꯑꯣꯏꯅ ꯆꯨꯕ ꯉꯝꯗ꯭ꯔꯦ ꯇꯧꯕꯕꯨꯗꯤ ꯃꯇꯝꯒ ꯆꯨꯅꯕ ꯌꯨꯝ ꯁꯥꯗꯕ ꯌꯥꯗꯦ ꯆꯦꯛꯄꯜ ꯈꯥꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗꯤ ꯀꯪꯀ꯭ꯔꯤꯠ ꯐ꯭ꯂꯣꯔꯤꯡ ꯇꯧꯕꯤꯒꯅꯨ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯚꯦꯍꯤꯀꯜ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯌꯨꯝ ꯀꯩ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯝꯕꯁꯟ ꯁ꯭ꯃꯣꯛ ꯍ꯭ꯌꯨꯃꯤꯗꯤꯇꯤꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯊꯔꯛꯄ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ ꯅꯥꯄꯤ ꯁꯤꯡꯕꯤ ꯀꯣꯛꯊꯣꯔꯛꯄꯅꯆꯤꯡꯕꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥꯗ ꯐꯣꯛ ꯑꯃꯁꯨꯡ ꯃꯤꯁ ꯑꯣꯏꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯀꯝꯄꯦꯛ ꯑꯣꯏꯅ ꯀꯨꯞꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯁꯥꯕ ꯄꯣꯠꯆꯥꯛꯁꯤꯡ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯥꯕ ꯄꯣꯠꯆꯥꯛꯁꯤꯡ ꯑꯗꯨꯅ ꯀꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯁꯤꯜꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯣꯟꯕ ꯖꯒꯥꯗ ꯊꯣꯔꯛꯇꯨꯅ ꯚꯣꯜꯀꯦꯅꯣ ꯄꯣꯈꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯁꯨꯅꯥꯃꯤ ꯌꯨꯔ ꯍꯥꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯊꯣꯛꯍꯟꯗꯨꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤ ꯚꯦꯍꯤꯀꯜ ꯑꯆꯧ ꯑꯆꯧꯕ ꯐꯦꯛꯇꯔꯤꯁꯤꯡꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨꯅ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝꯕꯨ ꯁꯥꯒꯠꯍꯜꯂꯤ ꯑꯃꯁꯨꯡ ꯏꯁꯤꯡ ꯃꯅꯤꯜ ꯂꯩꯆꯤꯜꯕꯨ ꯅꯣꯡ ꯑꯣꯜꯍꯟꯕ ꯉꯝꯗꯅꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯎꯃꯪ ꯌꯣꯛꯄ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯦ ꯎ ꯋꯥ ꯊꯥꯕ ꯌꯥꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯊꯥꯅꯕ ꯍꯣꯠꯅꯁꯤ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯅꯤꯜ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯉꯝꯕ ꯑꯃꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯕꯨ ꯏꯪꯊꯍꯟꯕ ꯉꯝꯕ ꯎ ꯋꯥ ꯃꯈꯜ ꯈꯪꯗꯣꯛꯂꯒ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯛ ꯁꯟꯅ ꯊꯥꯕ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗꯒꯤ ꯍꯣꯡꯂꯛꯂꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯗꯦ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯎꯔꯤ ꯎꯄꯥꯏ ꯄꯥꯝꯕꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯊꯤꯖꯤꯟꯕ ꯅꯩꯅꯕ ꯈꯪꯗꯣꯛꯄ ꯀꯜꯍꯧꯅꯕ ꯇꯧꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯀꯜꯍꯧꯅꯕ